Bangarasna Mirandagi wahi ama pauba tabi kidre. Lendi Bangaras hoida itatatana lai. Bangaras na masala ite hisilaga unadabasi yawi. Ngasi sulen Bangaras hoida lai. Numit adumadi Laishilem bina oina len lakpadu thengnare. Lena Akoi hero dubu laigi bro. Laishina Laigi bane dalen chango. Laishina len bu imong lomda kausilaga Bangaras bu kau balai. Laishina Yambo Kaidore Noina mana bala awe amda thopiro. Bangaras adum khangle len oramlani haiba adubu khangdaba saraga hairei. Imana baide kana Dalene Bangaras Pishumani do samjindaraga Laishilem bida mamitu phaine ngamaga thokre. Laishi ingangakna Bangaras ki matung inarei. Nangna kaidana Kitchen dane Bangaras makha taramdana lena laiba adom dalai. Adubu nokshinaraga bye len sauna nang koro kanu ko kaigino ba Jan ising kida thakke ba Laishina hoi Laishilembi ising du lauraga lenda pirai. Thank you Bangaras na bye Lena ngasi di unaba phangi nang na yumda suklai leiramdene bye ai somda thabak na yada tawrini. Laishi ipang pang na kaino yamba nahan gai office chatte yumda dum lai dudi. Bangaras na kaino ne mana lakodo ai ni yumda laitaba tanja thokpa adugini da. Len Bangaras da mami tupai ni yengai. Bangaras na Laishia coffee shemo chalo. Len na Ichan nangi kutki dak tudi kedoriba Dalian maina poki begini ai coffee semakke phamamuko. Lenda hoi hoi khara hauna semauko. Laishi noktuna hoi dalen Bangaras ti ani duda paina yengli. Lena oi how aina Laishi da hayo haibado haidrubo haijida bai nangi wadu oiroida. As bai nang sidiba ai san haijabana phadora khangde. As yare bai Laishi thorakpada ani du sanaramba wari chap lepi. Coffee do Bangaras ka len ngada pirei. Dalen di nungai ribo oh nungai riye Ichandi kamdorige ai su nungai riye. Ado chan nang so khoi da koirakpadi yabazani khoi ba na sunang do khangna ninge na haiba ai di kai ge Len hai ki haido raga kya lai noi mayam ga sum khangna ning tawri zani da anti hoi miranda hoi di loina khangbani nang khakta ngai ri khangdrise adugini da hoi ai nong malaki. Bangaras na Laishia nang fi sune dai na sudoi ne yambo chalo cho sudoro kangoro reba. Laishilem bisu makha taramdana changkhre. Lena ibo nangamane mina chance mangi sida wari sauge tawre aduga nangna prap hekta thajin kheba mit yam narba ho yengbiu haidi ei adoidi imang du halakano ngasidi uzaning basaktam su uba fange tumbe arni mathang da propose de asi haiduna michi khasilai. Bangaras ti fuk hawalaga lenbu phuning batan jai badu yaure. Lena ado bai ngasidi masa uramina chalage hayeng amulage hayeng do ai yumda leiroi. Laishi leidoi natro ma leiradi nang leitrasu yare chale lao mathang di aina nang Laishi gi mahutta special oiba matha dorake. Somdana Angelina Dada Kadora Dana thaba halai ni na pung mapan da halai kharangan han biro ai sune ngana halak na bo na bani adang han khele pu bana yada to bani pharese ada lupa lising manga khakta piramo kai dong no ba bisa no hang khrapo ni kai nom ta lei ge to bani
Nikhil makha taramdana paisadu piramlaga mayumdagi thorei. Somda Bangaraski yumdani mayamdu chak chanari Laishina mayamgi awat apa hapli. Indirana Laishi nang susarodana Laishidi mangona nattaboy ningi aduna magi tawpham thokpa thabak tu tawduna leiri. Anitana Bema Madam nang sucharo hairiye charasila odana Laishi ingangakna Imasia ai kona chage awat apa adum hapake. Mirandasu manemda ngakchadana yengduna lei leiriba taidusu angakpa pokpani. Bangarasna Lao horena tom chaba nungairoi nangna ahalni angangna tawgadabada nangna tawra leire. Laishi magi chak saruktu thiraga pulap chaminare. Bangaras office chatnaba loisilingei Miranda changai. Mirandana Dada kai leire sida changakpasi yadabra. Itha thajadana changakpaduda kaidorabano na khalubani. Ayum phawda chatluge Dada na office chatpada aibu drop tawbiramo. Aide pung 8 chap chana meeting leibani. Yararoi ai driver am tharake. Miranda isuk sukna Yani kuiroiba ai loisilage. Ai thoeko horendo driver am tharage. Bangaras to hatu thokre. Hoyambo Kangsasidi Laishi machindo amok khangmin mensili. Bangaras pisumdu suklap tawraga Kedore Yambungi phone se karameba. Bangaras no fet tawraga Timing khangba aigi mobile Asi haiduna noktuna thokre. Laishi lembidi mamitu law thoktuna Bangaras ta yengduna lehawi. Balcony dagi Miranda makoyani gi matawdu uhore. Aigi thawai oriba mahakpo nangna ingondagi munbadi matik sunati. Punsi asida mahakaktani aigi thamoida latkiba. Aroiba sumahakni. Aikoyani gi marisida yelakpa kuding aina lemna tharoi. Miranda mapamda Indiraga loinana chatkre. Naunini di haloi hairami. Anitaga film yengduna leiri. Laishi lembidi maduda thawai yaukibana Bangaras lakpasu khangaudre. Bangarasna Ante TV yengduna leirambadagi Bangarasna kaurakpaduda Sir lakpagamta khangaudre. Bangaras no fet tawraga Yam thawai yauna yengbado. Sir Madam ga Miranda gado Mirandagi mapamda chatkibani. Numinini haloi su hairame. Bangaras khomde Laishida haifet yengamaga ising glass amta thake. Laishidi thawai yauna yengkibana ngangnariba singdu amata tadre. Anita khonjel du wanglapna Bemo kai hagene ne Ichadi onthokna pukning changna yengkhreda Nayamung halakrabane ising glass amta puro haibani. Chalo piruro As sima nungaira kansida Bangaras pirol hongninge Laishidu ising glass ama pairaga changai. Yambuang ising sida leire. Thamo table duda ising du thanamlaga thoki ke tawbaga adugi firol singdu upudam thapamo. Laishi Bangaras na setluba singdu ningtina thoplaga upududa hapchili loraduna amok thoki ke tawi. Adugi file do phamungdam da thanamo. Laishi file do loraga phamungda muk thammi. Yambuang kai watli gi hairo ai seri ning doine ba sasat hairo. Bangaras wakhalda kayau sitino ne nan kaidi aina wa ma haibada kidana ga tawe aduga ngasina ai seri ning doini gaina nang yam yeng ne boji. Bangaras bisum du suklaga ke boji gido. Laishi mamai du non tharaga kaisum haidi. Bangaras Laishi gi matawduda lona nokjai. Chalo ising se puthokro hai mahi amta semo. Laishi murum soli ama mu puroi ama mu thamoi adu mu tawi ha. Bangaras tu tahauraduna bisum du suklap tawraga kai haibano. Laishi mamit mana chap yungi kaisu haidena
Nasaktuga ngangthoriduga yam chanadi kuthiduga Laishi Bangrasna dumainaga ngangakpaduda mayadu karaga yengi Haying changbo tarene ha adobudi kaino aigi saksida ngawdo nupi leipote 200k followers ni kaino Laishi lembidu nokthorei nasaknina kaino de amali kana maming dubu kayeba oh Johnny Labor Bangrastu Laishida mamiktu paini yengaga kayeba jugida sorry si yengone Johnny Labor se leramu nang khangneba Laishi ka aduda koi chencheli Bangrasna koi tan tanai Laishina yambo tanara kanoba wai haibane kari waba mi kari andabadi haibranang ho mandeba mi singsia singba haradi sawedo chumjani ko Bangrasu noklaga Laishibu kaitan tanai ngasi de Laishi lembigi thamoi pena nokjare Bangras Laishigi makala na nokpa minoktu ngasi na ahanba ubani Laishi waraduna pamongduda family Bangrasu sofa duda family ani du mai mai osinaraduna family bani Laishi di sita nokjari Bangras ki wakhalda nangna nokpo uraga thamoi sida fauri bai thilsina kari noklagan hena nungsiye nangi mai thongase Laishi adumna na hang kaisu noktriba kaigino Laishi tapna yambo angang yamale aina kari harauduna kanagya sada punsise nokna harauna hingadawri bano wahai khara si hairam laga hogatuna thokre Namit adudi Laishi harau mayam duga laiminai Bangras ka Laishi gesu adum fazana loinai Marak sida lensu Bangras ta Laishi giwa hodorak palepti Lena tak pahelak padagi Bangrasu lenga unaduna aseng bupumba hairage haina khalai Namit inigi matung Indiraga Mirandaga su halakle Hanagumna Laishi da thina tawrambadu tawkhidre adubu inthi nungaina ngangbadi tawdri Miranda Bangrasna nakshinaba kanna hotnai adubu mamangda lalubana wa kanna ngangbadi ngamdre Namidang wairamni Laishi lembidu sumangda Sandhyagi arti katlingai Ivomchaga nupa amage geta kai no ngangnaduna leibadu uraduna getlomda thorai Laishina kaka kanano ibema khangdene sir de CCPU hairamine kai oijano kanani hage kaka sir gi mamana bani haina ibema na khara pibiyuse ai kaka ai pirurage ibom chadagi chedu lauraga Bangras ki kada changai Laishina yambo haune se kaino side khangdi kaka ibom chada Yamungi mamana ba mana pirami hai Bangras chingnana Laishidagi chedu lawi envelope manungda da yauriba chedu hangdoktuna pabaga Bangras mamitu imu ngangli Laishi chingnana Bangras ti yengai Yambo kanagi chithino kai hareino imana bagini da ado kai hareino ba sum kamdawrige hangakone naina manabado sidaga leitabra chithiga ireisiba aduga yamungna sauriduna kaige saududa aibu kaida saugeba chalo thabak tawroro aidi saubaga malure saude Laishi thokkibaga Bangras magi phone du laktolaga cheduda irakpa number duda call du tawi ring hek chatpagasu paikhalai nupaduna hello Mr. Bangras somgi call tabu khawrang na ngaijarambani nang kanano karigi chesi piramlibano aduga sugyamba selgi dimana hera 5 crore khattadubu noidadi paisaro adugumba seludi kaisu nateda madu walabani asugyamba selsidi aigi punsida bo ugi fangdri aduga nang kanano karigi selsi piyu hairibano ai loina khangi selgi wafam si yarone amuk haibada gyan tanase maduna nangi afa boyni wafam ado aini adragade yadragana nangamadi nangi mong khudong thiba nangledana aidi sel do piba ngamoi nangna tawning botoro Bangras pamuk sumuk kanuda
Nangna ngamaga aingondagi shell do lo. Maram laitana aidi shell pirui. Yengnaba taredana. Asi haraga nupado sauna kol kakre. Thabak suraga paisa tangidi laitadana. Mingondagi shell kharaga hingne khaliba noigi kokse angakpani. Mirandana. Yambong, aigi wase mungta tabiyo. Bangarasna. Kari mungta khwaibano. Mitmangda thokkiba ngaktani. Pumnamakta ni. Naram chatugi haragadi nang aina nangbu khudakta divorce tawba yabani. Oh, aduga karigi aiba divorce tawdriba. Nangi nakokto. Khasiktang fawba wakhal khanba ngamdre natra. Luhongba haibase phagini haina khanbro. Nupi thiraba aina nangbu nusirabagi nangidamak nangam luhongkibani. Aina nangbu thamoi sene nusijakibani. Aduba aigi mitmangda layriba nangdi matam amagi aigi thawaido natre nangdi hingchabini nasagi ta khanbi. Miranda do kapai. Ai lale ai bo mutang akpiyo. Aina dawu nusiben mankibana wakal khanta hodabadagi thokibani. Nang naibu nusiben mankibagi pumnamak tawkibo erabasune nupi ama oibagi maw ama oibagi nitido kaidana chatlamlabadi asi yongna aina nangbo waroramloidabani. Ai lale aina haijabase dana ngakpiraroidro. Mapanda wakanna kanna ngangnabadуда mayamsu loina thoklai. Lala haijagadabadi aingonda nati laisidani. Laisi ngangnariba waduda ingangakli. Miranda laisigi manakta changai. Laisi aina ngonda yam lankre aibo mukta ngakpiyo. Laisi ngakna. Miranda ai gyan tadrebo. Miranda kapladuna. Dadase aiga chahi kya nusinarapani. Mahak yaudrabadi aisu hingba ngamoi. Nangna yumsida hek lakiba mikuptudagi ai khamal mana helakibani. Ai tagi oiningluyi. Nangsu hayune ai sibu yam lalabro. Laisi lembi itap tapna yam ingna Mirandagi wahangdugi pakum pirai. Karigi nangna lalone aisu khange aisu nupini yambunga nangadi matam kuina nusinaduna punsi lai punsemlakpani. Sanglaba chahi kaya thamoi ani yanaduna nusijarakpani. Atopa lamlanbi kana amana loina bo uraga karamba thamoina penthokpa ngamgani. Ai oirabasu yamunga se ai khaki oiningani nanglandi Miranda. Laisigi aroibagi wahai ai oirabasu yamunga si ai khaktagi oiningani. Wahai asi Bangaraski nakolda ninduna laikre. Miranda kapadi lepte laisina mabu themjinbirai. Kapkano ai supumna makau thokre kari sukhandre nangladi hausiti ekhoi punna nusinana laiminasiko. Miranda na aisu haukibasingdo yamni ngamaktre. Bangarasti kari suhairamdana magi kada changkre mayamsu mahi mahi changlakre. Andrew na nene Anita na kidore foreign sagai bisibu singlazalo kanana khangjanenge. Aidine pangki de kijaiko ngakpung auri pura film ga malure magi gyan kuta do thuman kreba yingba tabani. Aina tawgadaba sibu karino nungani gi marakta ha haibada ai oire. Miranda na olakpase ai yamna nungai. Nakoi ani nusinana laiminoko aidi nakoi ani dagi nathaiduna leiba tabani. Tasengna hairabada Bangaras hantakti matha fazana sare. Imung manungi problem na tongana thamkraga office ki thabak sel gi demand pumnamak magi mathakta taribani. Mikup ama fawba pothabam khangdre. Miranda gi kadani. Miranda Michelle mamangduda famlaga mapiga du makutuna fatfat taithoklaga akhaba minok ama noglai. Ha aina sanaba lila namit thitni yengo. Aingonda singnarakpa khudingmak amata lemna tharui.
ꯏꯅꯦꯝꯄꯣꯛ ꯅꯪꯁꯨ ꯍꯟꯗꯛꯇꯤ ꯂꯩꯁꯤꯒꯤ ꯃꯤꯆꯪꯒ ꯆꯪꯕ ꯍꯧꯔꯛꯑꯦ ꯑꯩꯒꯤ ꯋꯥ ꯊꯑꯣꯏꯅ ꯇꯥꯕꯤꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯁꯨꯗꯥꯒ ꯅꯛꯁꯤꯟꯅꯅꯕ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ ꯇꯥꯕꯅꯤ